अहानबदा ngasi January gi tang taru English ngani ga kun ga taru mit Chusampura accident ama thokpi gi paw mu lakli haribi accident asi sarona ngasi nungthil gi pung barum taba matamda Chusampur district ki manung sana leiba ngaljang haribi jaga asida DI pickup truck ama brake failure oibadigi haribi gari asi mahagi control singam da badigi accident thokpada haribi accident asida yamdrabada hauzik phogi oina miyoi mari sire asiba masing hengalakpa yari hainari loinana miyoi kaya amadi aso opanang le hari hariba gari asida sarona passenger kunthra dagina nifu phawba tonga khiyari hariba thagdok sing asida victim oiraba laikhidraba miyoi mari asigi mamingsna thangmor mung khoptung mahak thanlon subdivision ki manung sanba thongtam village dagi maki apokpagi mamingna khamtokon khoptung kawi dorkas beng dagi hauksin haibama aduga ahum subasina thanlon subdivision ki manung sanba thongtam dagi hauksan thang khoptung gi loinabi singai siam aduga mari subusina Chusampur gi petwe khamza kap khoptung gi nengjaniang ni haina spausna makhatari India na Kashmir sathakibadu Manipur su satharaknaba hotnari PPAM India government English ngani ga taraka mapanda Kashmir sathakiba thawang adumuk Manipur su sathanaba hotnari haina PPAM People's Progressive Alliance Manipur na phongdokli Civil Society Organization taraga tret ki thawpu basingna khuyek piba PPAM gi stirol amana hai Jammu and Kashmir President rule thamjenduna Union Territory ani khaidoki thawang asimak India government na Manipur su President rules thamjenduna masing yamlaba security deploy tawsinduna Manipur bu thugaina bu honarakliba thawang asi akan mamongna condemn tawi international law gi matung ina state amagi territorial integrity natragana political independence ki mayokta power sizinabada athingba piri Manipur khundari ba tuan purup singna mapan gi power yaudana maning tamna masagi political status lapse sabi hai PPAM na mamang digi hautuna President of India Prime Minister of India amasung Supreme Court of India da aikhoigi unity and sovereignty sibu kaihan bidanaba kyarak hana appeal tawkhre hari Prime Minister na Jammu and Kashmir ingta pa masum hausage phibam da hanjilakli haina makhau pongna laurabu Kashmir singna ngasimak national amadi international forum kya da pn bu khulaw kya lauduna leptana lauri Manipur khundari ba kanglu purupta yumpham oiraga Manipur gi map nauna semna bu hotnari haiba intelligence report ama leak oirakli asiguma democratic federalism amadi Manipur merger agreement nam thak tawba thong asibu condemn tawi hari Manipur khundari ba maitai kuki naga pangal thadauna sing purup singna amat oina punna lamina duna aikoi masil gi marakta thajana da pokona bo honarakli bu khudima punna thengna minasi masigi damakta aikoi masil punsinduna khongjang sangsin minabagi tangai phatabale khongjang asida PPAM na matam supara Sada sama violence yaudana aikhoigi panam phangdriba phawu sangsingani hari PPAM na international community amadi India da leiriba Manipur diaspora Asian lebak singamasum west na Manipur gi kholau sitabi duna US UK Australia Europe Bangladesh da leiriba global Manipuri diaspora na India government da pressure pibiu Manipur bu thugaina bo honarak bu khudimak ingna signa national amasum international law gi matenga loinana mayukna gani hari Bangladesh ta atopa Hindu gi miyo amasu nongoina kaptuna hatkri Bangladesh ki masing yamjada ba Hindu furup singna otnaiba amadi attack sa thabagi thabak sing nomo gi wangkhalakli Depu Chandra Das ko ba Hindu gi miyo ma hatkraba matungda Rana Pratap Rai gi ko miyo adum amamuk nongoina kaptuna halamli Hindu furup sing gi matugda pamdaba thawdok kya mathang sa tharakwa sina laiba adu leiriba masing yamjada ba Hindu furup sing bu lenga na ngakpi sanbidri haibi asabu ohang kya hangnarakli ngasi numidang wairam pung mga kamini fuga mga ram tabadu waida Rana Pratap Bairagi bu masakhangdaba miyoy singna Monirampur sub district ki Kapalia bazar nungmaina kaptun halamkhibani kaithel aduna laikhidraba Rana Pratap nama ki nungtigi sintha pangthoklingai sakhangdaba singna nungmaina kaplambegi thawdokta mafam aduna laikhidabani saini fuga manga suraba Rana Pratap Kesapur sub district ki Arua village ta leiba miyoy mani police na thawdok thokpa madura khudaka sangsinduna mafam adugi phibam yengsinkhibaga loinana asi baksang adu post mortem tawnabigi dama hospital pukre hari kaithel aduda khilliba CCTV footage ki mating lawduna mihat pasing adu phana bigi thabak sa thari hainasu police na phongdorakli
Fagalakhiba SUP recycle taunab khusinakre hawkhiba November kunga homde amasung December kunga marida Manipur Pollution Control Tuan Imphal Municipal Council Manipur Police ka apunba teamna tuan mafam singdagi fagalakhiba Yamlaba single use plastic carry bag amadi dispo glassing sizinaba yadana bamongda hotok laba mon recycle taunabagi damak Meghalaya da thana bangasi Asok trader kusinakre Manipur Pollution Control Board Imphal Municipal Council amasung Manipur Police ka apunba team amana phagatkiba kilogram kuntragi single use plastic bag samaga nifuga nipana du IMC da thamlakhibani Fagalakhiba single use plastic singadu ngasi ayuktagi amuhana sejinaba yadana bamongda yosei thinjinduna hotokpagi thabak sathabani tungna polam singadu Meghalaya da leiba Kakarania Innovative System Private Limited recycling gi damang Thoubal District ki Tentha Mareng Bandaliba Asok Trader ki proprietor Naurem Asok Kumar sinakibani recycle gi damang sinakiba aduga mari lainana IMC ki deputy sanitary officer Sisham Rapendra na lengana atingba thamkraba single use plastic ki polam sing Manipur Pollution Control Board ka loinana satakhiba drive singda Fagat khaba single use plastic sing department na legal processing loiraba matungda recycle tornaba mapanda thadra lakli maru oina EPR register tauba company singda hairiba recycling ki thaba ji sijinanaba mathau tabadigi Meghalaya da thabani maram asna miyamna su asigumba lengang na athingba thamkraba polam sing asi sijinaba amadi yonbigi muhutta atoppa pambai oina thibiyu makhatana single use plastic thingbigi drive su leptana sathagani haina su mahakna phongdokhi Anbayabadi hawkiba November kungo homdoida Guwahati digi truck amada pusilakpani haiba kg kuntragi oiba single use plastic carry bag sing yawba bag samaga kuntraga nipan Manipur Pollution Control Board IMC amasung Manipur Police ki apunba kangbu amada phagatkhibani loinana December kunga mari dasu North EOC bus amadigi single use plastic yawba bag taraga matui phagatpa ngamkhibani Village head na miyoema kaptuna hatkre Bihar gi Patna district village head amana miyoema nongmaina kaptuna hatkre na police na phongdokre laikhidraba miyoedu gi maming Darambir Sahi Nifu kawi Patna gi Bara police station gi manungsana leiba Zalgobin area dagi naina police officer amana phongdokli Barha gi SDPO Anand Kumar Singha na paumi sing na haki nahan numidang wairam haki mayu mamangda makhongna satlingaida Bagat Mukhia ko village head aduna nongmaina kaplamani amasum panswan kudak manak nakpa government hospital amada pukat ki edu lekana bangamdana siki haina magphongdokhi SDPO na haiki thawdo aduga mari ledana police na case malakot pagal loina Bagat Mukhia phana thibu humbagi thabuk sathari Sudan gi Darfur army paramilitary gi attack sing na miyoi samaga taraga mari siki medical sourcing Hawkiba sayolda nungsup thangba Darfur region da town anida Sudan army amasung masigi yeknaba paramilitary na sathaba attack sing da miyoi samaga taraga mari sikri haina medical sourcing na AFP da phongdokre Englishing aniga kungo homdagi April thada Sudan army amasung paramilitary rapid support force RSF ki marakta lanthoki October thada RSF na Darfur army gi ikon konba mafam khudum sanki matam adurigi RSF na nungsup thangba sarukta Sardian border power masum nongpokta Pak Sauraba Kordofan region sangsinduna lakli Nomaizu numita North Kordofan gi konung El Obhata drone strike amada army na control toba maru oiba city da mai mutki Nomaizu numita medical source aman haki RSF na control toba state capital El Fasir gi awang kilometer samaga marfu lapa North Darfur town al Zoruk the army na thangzanum te satakhiba drone strike sing da miyo yankhai ga mata shiki drone strike adu kaithelama masum civilian area sing da taki haina source adu naiki RSF na control toba al Zoruk hariba mafam adu RSF ki commander Muhammad Hamdan Dagalo gi family member singli Dagalong family miyo ani Musa Saleh Dalo amasum Awad Musa Saleh Dalo Shikri haina uhoba mana AFP da phongdokhen spaus da report tori